Bank vault ton kun lumba thong ama yot mayam season na semli vault asibu semli ba miyoy singna masida kayamuk yamna thajagi haibu makoina security alarm phabu thamde amadi masibu the unbreakable vault haina khangnari masigi unbreakable vault ki illusion asibu karamba matamda kai gi haibada huran khutpu amana pung kontare chupna security bu nam thak tawduna masigi vault achigi manungda lot tuna leiki masi kanagi master plan oidibno aduga masi history da khwaidi ki chawba bank robbery ni haina hainari 19 July 1976 Monday numit ayukki numit thorak lami amdi France ke Nice city da laiba Society General Bank da staff sing su lakna ba horok lami masigi bank asibu prithvi ki khwaidi ki chechin ba amdi akan ba vault thamba bank ni haina lawnari nungti gi matawgum bank staff na bank vault adubu hangdok na ba tawrami masi yamna complex oiba thabak ni makoina lock combination sing season anduna hangdok na ba hotnarami adubu thong adu hangdok pa yaramdi masigi thong asi hanasu asumaina hangdok pa yadaba si karak thokrabani thong asi tan kun lumna maram oiraga karigumada manungda pannuna leibasi yawribani bank staff singna hanagi matawgum yadrabara khanduna vault sariba company adubu call tawrami pungkhai magi manungda company staff yaroklami amadi thong adu hangdok na ba hotnarami adubu handakti company gi miyo sing faubna thong adubu hangdok pa ngamnamdi makoina trick makhal makhal season aduna thong adubu hangdok na ba hotnarami adubu thong asi hangba kawbaliti amadi customer mayam ama mapana queue lengduna leidi amadi masi bank asigi ejit ki wafam oidibani aroibada pung ahum gi matungda makoina warep ama lawrami maduri thong asibu drill na huttuna manungda karino pannuna leiribasi yengsi haina rami bhol ki thong ruda force entry tawbagi mami so amatta leite thong adugi thong sing aduda mami tabsu karimata leite power kan badril am season duna huttuna yengba matamdadi bhol adugi manunglom thangba nakandagi kanagum amana thong sing adubu yotna kanna saujuna duna thamnamki masi uwada kanamata thajabangam namde maramdi bhol sida changpham si ama khaktani leiribasi amadi masigi manung asi light na chingba amata thamdi amadi thongnaw su pande aduna bhol manungda changba haibasi oithoktabani mayam asi urubda miyamna karigumba abnormal oiba khara thokle haibasi khangnari maram asina authority na bhol adugi phaklang adubu thugairaga changnunai yengsi haina warep narami aduga wall adubu thugairama machinery sing kaurami bhol asigi wall thugai haibasi yamna matam changba thabak amani maramdi wall asi chumnagi wall gi saruk kaya hena thari amadi wall asibu sabar matamda yot ki plate kaya amasu hablibani pung kaya ama changna wall adubu hotokna mi ama changba chanbagi chang phawba leirammi manung changduna yengba matamdadi bhol asi lut tawkhirami aduga locker kaya ama thugairami amadi hangdoktuna leiba thengnaki yamna interesting oiriba amana bhol ki thong adugi wall de spray paint sizinaduna karigum khara iramba thengnaki masigi english wan thok asi without arms without hate amadi without violence haibani hojik bank staff singna khangbangam lami madudi bhol adugi leimai de tunnel ama leiramba thengnaki bhol adugi manungda leiba safe locker lising marigi manungda chambri mukti thugaiduna maru oiba poching loin pukhirami police na tunnel adubu mari makhong thigat laba matungda tunnel asi city adugi khwaidi chawba underground sewerage line da samnaba thengnaki maduda police na evidence kya ama fangki tools gas cylinder kuntret amsu thengnaki masigi mateng na makoina welding tawdibani sewerage line da sor honaba oxygen mask amadi kilometer ama hen sangba electrical cable su fangki masigi loot asi dollar million kun hen gi sanfam hozki matamda oiragadi dollar $110 oiribani aduga indian currency da hairagana crore chamapan hen gi sanfam oiribani masigi bank lut tawba asi century asigi kwaidi chawba bank has oiribani hainari amari France police su makogi kwaidi chawba investigation oigadoribani masigi thawdok asi prithvi sinba thungna sandokirami madi bank ki reputation asi yam sokhalami France police na su sukhan khallodaba thawdok ama oiribani tha kaya ama chupna police na manak nak pida leiba miyoshing amari bank staff sing da interrogation chatharami amadi kan investigation tawrami adubu huran bising adugi likhun machet ama faw phangnamdi tha ahum gi matungda October 1976 da police na yamna maru oiba clue ama phangnam huran ba khutpu adugi maraktagi miyoy amadi mahaki girlfriend na haidorakpadagi
khangba ngamki nupa asina ahanbadadi kari amatta haidoklamde amari police na hairiba mayam adu karimatta yaramde adubu police na third degree torture tawbadagi gang khutpu adugi maming loin haidorakki gang khutpu asina uranba macha macha tawbagi record laiki adubu asuk chawkraba bank asibu lut tawrongani haibasi police sing asi phawba thajaba ngamnamde adubu bank has asigi mastermind oidibasi gang khutpu asidagi natti mastermind asigi maming asi Albert Spaghetti kaurami mahak asi icham chamba photographer amani police na mahak pu arrest tawba matamda mahak asi criminal amani haibasi sungtha thajaramde sahar gi chidai amada leiba apik payum amada icham chamba punsi mahing ama hinglibani mahak ki dressing style asi yamna chammi yum asigi manakta leiba miyoi singda hangba matamda su mahak asi icham chamba photographer amani amadi mahak ki mathauda pukning yamna changba miyoi amani hairami adubu police singna Albert ki matang da khallibasi mahak ki mawong mataw adudagi yamna khetnarami Albert police sing aduda bank has tawbik plan asi mahak na tawbani haini yazaki amadi case asi su close tawsanki adubu masi wari asigi horuk pasaruk amakhak oidibani Albert na bank asida locker ama magi mingda lawrami amadi bhol asigi manungda changnuna leidiba potchai mayam adugi photo kaplami aduga mahak ki locker aduda alarm clock ama thamlamki alarm adu mahakna numidang matamda khongnaba set tawdun thamnami alarm aduna khonglakpam tamda security ki miyoising sanglaktaba amadi security alarm sungkhong khonglaktabana maram oiraga bhol asigi manungda security system amatta leite haibasi mahakna confirm tawki masigi matungda mahakna engineer ama saduna city government ki office sanglaga city ki map asi yenglami city asigi severus line amadi bank bhol asi kyam lapnai haibasi mahakna sawrakna yenglami mahakna calculation tawruba matungda severus line asidagi put control ki tunnel hotlaba matung direct bank ball asida tagadoribani thabak asi pangthoknaba yamna kanba thabak tawba mathau taribani maram asina mahakna city aruda leiba gang khutpu ama contact torami gang khutpu asina thabak asi pangthokpa horoklami tunnel asi hutnaba hotnabada thani hena changlami maramdi makhoi tunnel asi hutnaba chamchamba khulai sing siznarami aduwa thabak asi numidang matam bank ki miyoi amatta leitraba matamda khakta pangthokpa mathau taribani Albert na Severus line adugi mathakta leidiba lambida makhol fawba thokhandanaba yamna chection hotnarami 18 July gi Saturday amadi Sunday gi lonaba ahing asida makhoina bhol asigi manungda yauba ngamnam pungkun tare chupna makhoina yamna santi oina lut torami masigi mathakta makhoina mafam asida lunch amadi dinner fawba torami aduga makhoina lut toraba matungda wal aduda masigi wahising asi iduna thamlamki police na Albert pu court ta puthoklammi amadi judge ki mamang su mahakna masagi maral adubu yazarami mahakna interrogation tawba matamda mahaki plan amadi lut tawkhraba mal mayam gi thampham asi che amada court language ta iduna thamki amadi mahakna haiki masi aina judge khakta da pigani aduga masigi court word asi judge khakta na pab ngamgani judge na Albert pu mahaki ka amada kuslami Albert na che adubu judge ki mukhutta sinarami se asida city ki map asi yek pa thengnarami judge asina map asibu naina ba horuklami tanja asida Albert na ka adugi manung da leiba thongnau amadagi songtharami thongnau asi first floor da leibani amadi masigi makhara gari ama khamna leidi Albert gari adugi mathakta tarami amadi hanadagi khamna leiba bike ama kauduna mafam adudagi chain khirami police na thiba ya ba thidabasu phangba kawba leikhi chahi kayagi matungda mahakki interview ama Italy TV show amada broadcast tawki masida mahakna haiki mahakna chahi 13 surakpa matamdagi asumaina chawba lut ama tawbasi yamna pamlamki amadi masigi bank has asina mapung fahalle hain haiki masigi interview asina French police asibu singna baga chap manaram masigi matung Albert asi karaida laikhrabro haibasi hojik phawba solve tawba ngamdri 1989 da Albert Spaghetti asi shiki mahaki apokpa mamagi matung ina mahaki asiba hakchang asi magi yum manakta kanagum kharana thamlamki